ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯝꯕꯗ ꯁꯨꯛꯂ ꯃꯝꯂ ꯑꯍꯤꯡꯒꯤ ꯑꯃꯝꯕꯅꯤ ꯍꯥꯏꯅꯔꯤꯕ ꯑꯍꯤꯡ ꯃꯃꯩ ꯑꯃꯝꯕ ꯑꯗꯨꯗ ꯊꯥꯖ ꯃꯥꯕꯨ ꯈꯨꯝꯖꯤꯟꯗꯨꯅ ꯑꯃꯨꯕ ꯅꯣꯡꯍꯧ ꯃꯥꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯩꯊꯔꯛꯂꯤ꯫ ꯏꯃꯥꯏꯁꯣꯅ ꯆꯦꯜꯂꯤꯕ ꯂꯧꯈꯣꯡꯒꯤ ꯂꯥꯏꯖꯩ ꯏꯁꯤꯡ ꯃꯥꯁꯨ ꯏꯅꯩ ꯅꯩꯅ ꯃꯈꯣꯜ ꯊꯣꯛꯅ ꯆꯦꯜꯂꯤ꯫ ꯅꯣꯡꯊꯥꯡ ꯃꯥꯅ ꯀꯨꯞꯂꯛꯄꯗ ꯅꯣꯡꯖꯨ ꯃꯥꯒꯤ ꯐꯖꯕꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯎꯔꯤ꯫ ꯃꯀꯨꯝ ꯊꯥꯅꯤ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯈꯣꯡꯂꯤꯕ ꯍꯉꯣꯏ ꯅꯤꯡꯄꯥꯛꯄꯤ ꯃꯥꯁꯨ ꯂꯦꯞꯇ ꯒꯣ ꯒꯣ ꯈꯣꯡꯂꯤ꯫ ꯌꯦꯅꯤꯡ ꯊꯥꯅ ꯂꯥꯛꯄꯗ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯟꯗꯨꯅ ꯎꯖꯥꯎ ꯄꯥꯃꯦꯜ ꯀꯌꯥꯗ ꯂꯦꯛ ꯂꯦꯛ ꯂꯪꯅ ꯄꯥꯜꯂꯤꯕ ꯎꯅꯥ ꯀꯌꯥ ꯑꯗꯨꯁꯨ ꯅꯣꯡꯖꯨ ꯃꯥꯅ ꯑꯃꯨꯛ ꯆꯥꯝꯊꯣꯛꯂꯤ꯫ ꯇꯨꯝꯅꯧ ꯏꯅ ꯀꯨꯞꯂꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯆꯨꯝꯅ ꯇꯞ ꯇꯞ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯏꯔꯝ ꯅꯂꯥꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯈꯣꯡꯖꯦꯜ ꯇꯥꯔꯗꯨꯅ ꯃꯔꯥꯜ ꯌꯥꯏ ꯑꯗꯨꯗ ꯂꯣꯌꯣꯟꯕ ꯃꯥꯁꯨ ꯃꯨꯁꯤ ꯃꯨꯁꯤ ꯆꯥꯛꯂꯤꯕ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯇꯨꯝꯊꯔꯣ ꯌꯥꯗ꯭ꯔ ꯃꯤꯁꯅꯥ ꯃꯥꯅ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯅꯣꯡꯁꯤꯁꯨ ꯐꯖꯅ ꯍꯦꯛ ꯊꯩꯊꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯏꯔꯤꯛ ꯄꯥꯗ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯔꯒꯦ꯫ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯉꯥꯅ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯈꯔ ꯐꯥ, ꯃꯤꯒꯤ ꯂꯧ ꯈꯔ ꯀꯨꯝ, ꯁꯤꯡ ꯆꯟꯕ ꯈꯔ ꯆꯠ, ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥ ꯄꯥꯕꯁꯦ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯑꯩꯅ ꯅꯤꯡꯖꯕꯁꯦ ꯄꯪꯂꯥꯟ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯇꯣꯛꯂꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯈꯨꯗꯤ ꯑꯃ ꯊꯤꯕꯗ ꯁꯅꯥ ꯈꯨꯟꯕꯁꯨ ꯈꯪꯕ꯭ꯔꯗꯣ? ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯤꯀꯨꯞꯄꯗꯣ ꯉꯥꯏꯅ ꯉꯥꯏꯅ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯥꯀꯜꯂꯕꯗ ꯃꯁꯥꯗꯨ ꯑꯃꯨꯛ ꯌꯧꯋꯜꯂꯤ꯫ ꯃꯤꯠꯁꯅꯥ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯅꯕ ꯑꯃꯨꯛ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯇꯨꯝꯈꯨꯜ ꯇꯥꯜꯂꯨ ꯌꯥꯗ꯭ꯔꯕꯗ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯛꯏ꯫ ꯊꯝꯕꯥꯜ, ꯑꯩꯒꯤ ꯊꯝꯕꯥꯜ ꯅꯨꯡꯁꯤꯕꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩꯗꯀꯣ꯫ ꯊꯃꯣꯏꯁꯤꯗ ꯑꯃꯛꯄ ꯌꯥꯎꯗ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯀꯔꯤ ꯀꯔꯝꯕ ꯁꯨꯃꯟꯌꯥꯏ ꯄꯨꯕꯅꯣ? ꯄꯥꯡꯗꯕ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ ꯏꯗꯣꯝ ꯇꯨꯃꯤꯟ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯔꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯅꯐꯝꯗ ꯐꯣꯡꯗ꯭ꯔꯤꯉꯩ ꯀꯅꯥꯅ ꯅꯪꯕꯨ ꯃꯨꯟꯈꯤꯒꯗ꯭ꯔꯥ? ꯋꯥꯈꯜꯁꯤꯁꯨ ꯆꯔꯥꯡꯅꯩ꯫ ꯅꯨꯡꯁꯤ ꯐꯣꯡꯖꯕꯁꯨ ꯉꯝꯖꯗꯦ꯫ ꯄꯣꯝꯈꯣ ꯂꯩꯔꯪ ꯂꯩꯈꯣꯛꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯄꯣꯝꯈꯣ, ꯑꯩꯒꯤ ꯄꯣꯝꯁꯥꯠꯅꯕꯗ ꯉꯥꯏꯔꯤꯕꯤ ꯊꯝꯕꯥꯜ꯫ ꯂꯩꯁꯛ ꯂꯩꯆꯨ ꯑꯣꯟꯗꯨꯅ ꯊꯝꯆꯦꯠꯀ ꯑꯣꯜꯂꯒ ꯃꯤꯠ ꯆꯥꯃ ꯄꯥꯟꯕꯤꯈꯤꯅꯨꯀꯣ꯫ ꯑꯩꯒꯤ ꯊꯃꯣꯏ ꯏꯄꯥꯛꯇ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯁꯤꯡꯒꯜ ꯂꯩꯔꯪ ꯊꯝꯕꯥꯜ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯂꯣꯌꯨꯝꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯕꯅ ꯃꯗꯣ ꯃꯃꯣꯟ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ꯫ ꯑꯁꯨꯝ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯊꯤꯗꯨꯅ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤ ꯃꯍꯥꯛ꯫ ꯀꯣꯔꯧꯅ ꯅꯤꯟꯐꯨꯡ ꯅꯤꯟꯐꯨꯡ ꯉꯥꯜꯂꯛꯂꯕꯗ ꯌꯥꯍꯧ ꯉꯟꯕ ꯁꯦꯛꯂꯥ ꯀꯌꯥꯒꯤ ꯏꯁꯩꯗ ꯑꯃꯨꯛꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯂꯣꯌꯨꯝꯕ ꯑꯔꯥꯞꯄꯗ ꯁꯛꯂꯤꯕ ꯌꯥꯀꯥꯏꯔꯣꯜ ꯏꯁꯩ ꯑꯗꯨꯕꯨ ꯇꯥꯔꯤ꯫ ꯄꯟꯊꯕ ꯌꯥꯗꯦ ꯈꯜꯂꯛꯂ ꯃꯥꯜꯂꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯨꯗꯩꯅ ꯃꯩꯐꯠ ꯌꯦꯞꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝ ꯃꯅꯤꯡꯗꯒꯤ ꯌꯦꯝꯄꯥꯛ ꯇꯨꯡꯒꯣꯜ ꯑꯗꯨ ꯂꯧꯊꯣꯛꯂꯨꯗꯨꯅ ꯃꯃꯥꯏꯕꯦꯝꯃ ꯀꯨꯟꯗꯥ ꯂꯩꯕꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏ, ꯃꯥ ꯇꯥꯔꯕꯣ? ꯑꯩ ꯄꯥꯠꯇ ꯉꯥ ꯈꯖꯤꯛ ꯐꯥꯔꯨꯈꯤꯒꯦ꯫ ꯍꯥꯏꯔꯝꯗꯦ ꯅꯪ ꯁꯥꯎꯅꯤ ꯍꯣꯔꯦꯟ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯀꯨꯟꯗꯥ ꯂꯩꯁꯨ ꯈꯖꯤꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏ, ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯌꯦ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯦ꯫ ꯉꯥꯜꯂꯦꯗ ꯏꯃꯥ, ꯏꯇꯣꯝ ꯆꯠꯇꯣꯏꯁꯨ ꯅꯠꯇꯦ, ꯏꯇꯥꯎ ꯑꯍꯣꯡꯖꯥꯎꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ, ꯉꯔꯥꯡ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯉꯥ ꯌꯥꯝ ꯆꯥꯔꯝꯒꯅꯤꯕ꯫ ꯍꯣꯔꯦꯟ ꯊꯔꯣ ꯊꯝꯕꯥꯜ ꯁꯦꯛꯂꯛꯀꯦ ꯏꯃꯥꯅ ꯌꯣꯟꯅꯕ꯫ ꯀꯥꯟꯅꯗꯁꯤ ꯊꯦꯡꯈꯤꯅꯕꯅꯤ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯃꯥ꯫ ꯍꯥꯏ ꯉꯥꯏꯈꯣꯅꯦ, ꯃꯥꯅ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯏ, ꯅꯇꯥꯎꯗꯨꯕꯨ ꯍꯧꯒꯠꯂꯝꯅꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯇꯨꯡꯒꯣꯜꯒꯗꯤ ꯄꯨꯔꯕ꯭ꯔꯥ ꯅꯪꯕꯣ? ꯍꯣ ꯄꯨꯔꯦ, ꯑꯃꯗꯨꯁꯨ ꯍꯧꯒꯠꯂꯝꯃꯅꯤ꯫ ꯉꯥꯗ ꯌꯥꯝ ꯆꯣꯞꯄ ꯏꯇꯥꯎꯅꯤ, ꯑꯩ ꯊꯣꯛꯑꯦꯍꯦ ꯏꯃꯥ꯫ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥ ꯀꯨꯟꯗꯥ ꯂꯩ ꯃꯁꯝ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯥ ꯂꯣꯌꯨꯝꯕꯅ ꯆꯠꯈꯤꯕ ꯌꯦꯡꯂꯝꯂꯒ ꯃꯊꯧꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯂꯣꯌꯨꯝꯕ ꯃꯇꯥꯎ ꯑꯍꯣꯡꯖꯥꯎꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯍꯣꯡꯖꯥꯎ ꯃꯥꯁꯨ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯃꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜꯒꯗꯨ ꯑꯅꯤꯒ ꯌꯥꯜꯂꯒ ꯃꯈꯨꯠꯇ ꯂꯣꯡꯂꯥꯡ ꯄꯥꯏꯗꯨꯅ ꯏꯁꯩꯒ ꯉꯪꯂꯒ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯃꯗꯣꯝ ꯑꯁꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ, ꯉꯥꯗ ꯆꯣꯞꯈ꯭ꯔꯕ ꯅꯨꯄꯥꯅꯦꯕꯁꯦ꯫ ꯅꯣꯡ ꯇꯥꯈ꯭ꯔꯒ ꯃꯥꯅꯕꯨ ꯉꯥ ꯐꯥꯕ ꯊꯣꯔꯛꯇꯦ ꯍꯥꯏꯕ꯭ꯔꯣ? ꯉꯔꯥꯡ ꯑꯍꯤꯡꯗꯩꯕꯨ ꯐꯦꯛꯗ ꯂꯩꯔꯝꯅꯤꯌꯦꯁꯦ꯫ ꯇꯨꯡꯒꯣꯜꯒꯁꯤꯅ ꯑꯅꯤꯒ ꯌꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯁ! ꯑꯍꯣꯡꯖꯥꯎ ꯃꯥꯁꯨ ꯂꯣꯌꯨꯝꯕꯕꯨ ꯎꯕꯗ ꯀꯟ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯑꯩ ꯍꯥꯗ ꯂꯣꯌꯨꯝꯕ, ꯅꯪ ꯂꯥꯛꯑꯣ, ꯂꯥꯛꯑꯣ꯫ ꯑꯩꯁꯨ ꯅꯪ ꯎꯕ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ
ꯉꯥꯌꯥꯝꯗꯨꯅ ꯋꯥꯅ ꯉꯥꯏꯔꯝꯅꯅꯤ ꯂꯥꯎ ꯊꯦꯡꯉꯕꯅꯤ ꯉꯥꯗꯨ ꯌꯣꯜꯂꯒ ꯑꯩꯗꯤ ꯉꯥꯅꯨ ꯂꯩꯔꯒ ꯊꯣꯡꯉ ꯆꯥꯗꯣꯔꯤꯕꯅꯤ ꯍꯣꯔꯦꯟꯗꯤ ꯑꯗꯨꯅ ꯉꯥ ꯃꯌꯥꯝ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯁꯥꯔꯦꯡꯂ ꯄꯣꯔꯣꯝꯂ ꯐꯥꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤꯗ ꯈꯟꯖꯔꯤꯕ ꯋꯥꯈꯜꯁꯦ ꯉꯝꯍꯥꯏ ꯈꯔ ꯐꯥꯔꯒ ꯇꯣꯛꯑꯗꯤ ꯉꯥꯅꯨꯒ ꯄꯨꯡꯆꯥꯏ ꯆꯥꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯉꯥꯌꯥꯝ ꯐꯥꯖꯒꯦ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯃꯨꯀꯣ ꯍꯣꯔꯦꯟ ꯑꯩꯅ ꯉꯥꯅꯨꯗꯨ ꯆꯥꯔꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯎꯔꯗꯣꯏꯅꯦꯕ ꯑꯗꯨ ꯏꯇꯥꯎ ꯅꯪꯒꯤꯗꯤ ꯇꯨꯡꯒꯣꯜ ꯑꯅꯤ ꯁꯨꯗꯦꯅ ꯍꯣꯔꯦꯟ ꯉꯥꯌꯥꯝꯗꯨꯗꯤ ꯀꯥꯏꯗ ꯍꯥꯞꯇꯣꯏꯕ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯅꯆꯤꯟꯗꯨꯕꯨ ꯁꯦꯒꯥꯏꯕ ꯍꯩꯇ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯅꯈꯅꯥꯎꯗꯨ ꯐꯨꯜꯂꯕ꯭ꯔꯣ ꯏꯇꯥꯎ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯂꯣꯌꯨꯝꯕ ꯅꯣꯛꯂꯝꯕꯒꯗꯣ ꯍꯟꯖꯤꯟꯈꯤꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯪꯅꯁꯨ ꯉꯥꯡ ꯂꯩꯔꯒ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯈꯨꯝ ꯄꯤꯌꯨ ꯍꯥꯏꯅꯣ ꯁꯣꯔ ꯍꯣꯟꯕ ꯃꯇꯝꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯅꯪꯅ ꯂꯦꯞꯇꯅ ꯉꯥꯡꯊꯔꯛꯂꯤꯕꯗꯨꯕꯣ ꯍꯥ ꯅꯃꯤ ꯍꯣꯡꯉꯣꯏꯕꯨ ꯅꯪ ꯑꯍꯣꯡꯖꯥꯎ ꯀꯧꯔꯅꯨ ꯋꯥꯍꯣꯡꯖꯥꯎ ꯑꯣꯏꯅ ꯍꯦꯛ ꯀꯧꯔꯣ ꯑꯗꯨꯅ ꯆꯠꯂꯩ ꯆꯥꯅꯔꯅꯤ ꯅꯪꯗꯤ ꯀꯩꯅꯣ ꯐꯥꯗꯣꯔꯤ ꯉꯥꯌꯥꯝꯗꯨꯒ ꯇꯨꯡꯒꯣꯜꯗꯨ ꯆꯜꯂꯔꯣꯏ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯅꯠꯇꯦ ꯁꯤ ꯍꯥꯏꯕꯗꯕꯨ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯩꯕꯨ ꯃꯤꯡ ꯍꯣꯡꯉꯣ ꯀꯥꯏꯅ ꯅꯪ ꯑꯣꯏꯅ ꯍꯦꯛ ꯍꯣꯡꯉꯣ ꯅꯃꯤꯡꯗꯣ ꯌꯥꯝ ꯆꯥꯟꯅꯗꯦ ꯂꯣꯌꯨꯝꯕ ꯀꯥꯏꯅ ꯅꯨꯄꯤꯗꯝꯁꯨ ꯐꯪꯗꯅ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯅꯨꯄꯤ ꯕꯣꯔꯥ ꯑꯃ ꯀꯣꯏꯕꯅꯤꯅꯀꯣ ꯑꯩꯉꯣꯟꯗ ꯅꯣꯛꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯗꯨꯝ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯖꯧ ꯑꯩꯕꯨꯗꯤ ꯄꯥꯝꯖꯕ ꯂꯩꯌꯦ ꯁꯨꯝ ꯏꯀꯥꯏꯗꯅ ꯐꯣꯡꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯍꯣꯏ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯈꯟꯖꯕ ꯂꯩ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯎꯕꯗ ꯊꯩ ꯊꯩꯗꯨꯅ ꯆꯠꯄ ꯅꯪꯅꯕꯨ ꯈꯟꯖꯕ ꯂꯩꯌꯦꯕ ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦ ꯏꯀꯪ ꯊꯣꯛꯑꯦ ꯋꯥꯔꯤꯗꯣ ꯅꯪꯅ ꯅꯨꯄꯤ ꯄꯥꯝꯂꯝꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯊꯥꯖꯗꯦꯕꯨ ꯏꯇꯥꯎ ꯑꯩ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯦ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯅ ꯇꯧ ꯉꯥꯡꯍꯧ ꯑꯩ ꯆꯠꯂꯤ ꯍꯦ ꯉꯥꯏꯈꯣꯅꯦ ꯍꯤꯗꯣ ꯑꯩꯒꯤꯅꯦ ꯑꯩꯈꯣꯏꯅꯤꯅ ꯇꯣꯡꯗꯣꯏꯗꯣ ꯍꯣ ꯑꯩ ꯅꯪꯒꯤ ꯍꯤꯒ ꯑꯝꯇ ꯇꯣꯡꯉꯔꯣꯏ ꯏ ꯉꯥꯏꯈꯣꯅꯦ ꯍꯤ ꯇꯣꯡꯗ꯭ꯔꯗꯤ ꯅꯪ ꯊꯝꯅꯥꯗ ꯇꯣꯡꯉ ꯆꯠꯀꯦ ꯍꯥꯏꯔꯣ ꯉꯥꯏꯈꯣꯒ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛ ꯄꯥꯠ ꯇꯝꯅ ꯂꯥꯛꯏ ꯂꯣꯌꯨꯝꯕ ꯄꯥꯠ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯎꯔꯦ ꯊꯝꯕꯥꯜ ꯀꯧꯕꯤ ꯅꯨꯆꯥ ꯃꯥꯒꯤ ꯂꯁꯤꯡꯒꯨꯝ ꯃꯣꯜꯂꯕ ꯈꯨꯠꯁꯥꯗꯨꯅ ꯁꯤꯡꯒꯦꯜ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯝ ꯂꯥꯝꯗꯨꯅ ꯍꯦꯛꯂꯤꯕꯗꯣ ꯉꯥꯏꯍꯥꯛꯇꯤ ꯅꯨꯄꯥꯗꯨ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯌꯦꯡꯉꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯀꯌా ꯍꯦꯛꯂꯤ ꯅꯤꯡꯊꯤꯖꯩ ꯊꯝꯕꯥꯜ ꯀꯧꯕꯤ ꯅꯨꯆꯥ ꯃꯍꯥꯛ ꯑꯗꯨ ꯁꯤꯡꯒꯦꯜ ꯊꯝꯕꯥꯜ ꯂꯩꯔꯥꯡꯒꯨꯝ ꯅꯤꯡꯊꯤꯖꯩ ꯉꯧꯔꯨꯅꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯀꯧꯔꯞꯅ ꯆꯣꯉꯥ ꯃꯔꯨꯝ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯁꯨ ꯁꯦꯠꯂꯤ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯂꯛꯄꯒꯤ ꯉꯥꯡꯂꯩꯅꯔ ꯈꯣꯡꯌꯥ ꯑꯃꯗꯤ ꯈꯨꯕꯣꯝ ꯑꯗꯨꯁꯨ ꯂꯩꯈꯣꯝ ꯈꯖꯤꯛ ꯇꯩꯔꯤ ꯂꯣꯌꯨꯝꯕ ꯃꯥꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤꯉꯩ ꯃꯆꯤꯟ ꯌꯥꯡꯕ ꯑꯍꯣꯡꯖꯥꯎꯅ ꯊꯝꯕꯥꯜꯕꯨ ꯀꯧꯏ ꯍꯣꯏ ꯆꯠꯂꯅꯤ ꯊꯝꯕꯥꯜꯗꯣ ꯅꯕꯨꯡꯅ ꯍꯤ ꯍꯣꯟꯗꯣꯛꯂꯒ ꯍꯦꯛꯄꯤꯒꯦ ꯋꯥꯅ ꯄꯥꯠꯄꯥꯟꯗꯨꯗꯒꯤ ꯂꯥꯝꯃꯒ ꯍꯦꯛꯎꯔꯅꯣ ꯑꯃꯨꯛ ꯄꯥꯠꯇ ꯇꯥꯁꯤꯟꯅꯤꯀꯣ ꯂꯣꯌꯨꯝꯕ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯝꯕ ꯃꯤꯠꯇꯨ ꯁꯠ ꯃꯤꯠꯐꯝ ꯍꯣꯡꯉꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯍꯣꯡꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯂꯥꯏꯖꯅ ꯏꯕꯨꯡ ꯌꯥꯅꯤꯗ ꯈꯔ ꯍꯦꯛꯑꯦ ꯌꯥꯝ ꯍꯦꯛꯇꯧ ꯅꯠꯇꯦ ꯏꯇꯥ ꯊꯝꯕꯥꯜꯅ ꯃꯥ ꯃꯥꯟꯕ ꯐꯖꯕ ꯑꯃ ꯄꯥꯠ ꯃꯄꯥꯟ ꯑꯁꯤꯗ ꯁꯥꯠꯂꯤ ꯑꯗꯨꯒꯤ ꯂꯥꯝꯃꯒ ꯍꯦꯛꯑꯝꯃꯤꯕ ꯊꯝꯕꯥꯜ ꯃꯇꯥ ꯂꯥꯏꯖꯗ ꯅꯣꯛꯇꯨꯅ ꯍꯥꯏ ꯑꯁ ꯏꯇꯥ ꯂꯥꯏꯖ ꯅꯪꯁꯤꯗꯤ ꯑꯩ ꯃꯥꯟꯕ ꯀꯥꯏꯅ ꯃꯤꯅ ꯑꯩꯕꯨ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯆꯕ ꯌꯥꯝ ꯃꯥꯜꯂꯝꯕꯅꯤ ꯅꯪꯁꯤꯗꯤ ꯇꯜꯂꯤ ꯂꯥꯏꯖꯅ ꯏꯇꯥ ꯊꯝꯕꯥꯜ ꯀꯩꯗꯧꯈꯤꯁꯤ ꯍꯥꯏꯕꯕꯣ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯕ ꯍꯥꯏꯅꯔꯤꯉꯩ ꯂꯣꯌꯨꯝꯕ ꯑꯍꯣꯡꯖꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯍꯣꯡꯖꯥꯎꯅ ꯑꯣ ꯅꯣꯏꯅ ꯊꯝꯕꯥꯜ ꯍꯦꯛꯅꯤꯡꯉꯗꯤ ꯅꯕꯨꯡ ꯈꯣꯏꯅ ꯍꯦꯛꯄꯤꯔꯛꯀꯦ ꯂꯥꯡꯒ ꯊꯥꯛꯂꯨꯗꯣꯏꯅꯤ ꯄꯥꯠꯇ ꯂꯨꯒ ꯊꯨꯝꯃꯨꯗꯣꯏꯅꯤ ꯉꯥꯁꯨ ꯉꯁꯤꯗꯤ ꯕꯣꯔꯥ ꯑꯃ ꯐꯥꯗꯕ ꯌꯥꯗꯦ ꯍꯦꯛꯇ ꯇꯞꯇꯥꯏ ꯐꯥꯊꯔꯨꯔꯒꯦ ꯂꯥꯝꯅꯤ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯉꯥꯒ ꯐꯥꯕ ꯂꯩꯔꯣ ꯐꯥꯗꯣꯏ ꯑꯣꯏꯔꯒꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤꯔꯣ ꯅꯣꯏꯒꯤ ꯍꯤ ꯌꯥꯎꯗꯕ꯭ꯔꯣ ꯑꯩꯒꯤ ꯍꯤꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤ ꯇꯣꯡꯕꯗꯤ ꯌꯥꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯊꯝꯕꯥꯜ ꯑꯩ ꯍꯣꯔꯦꯟ ꯉꯥ ꯐꯥꯔꯒ ꯌꯣꯟꯗꯣꯏꯅꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯉꯥꯅꯨ ꯂꯩꯔꯒ ꯊꯣꯡꯂꯒ ꯆꯥꯗꯣꯏꯅꯤ ꯅꯪꯕꯨ ꯉꯥꯅꯨ ꯆꯥꯅꯤꯡꯕ꯭ꯔꯣ ꯆꯥꯅꯤꯡꯉꯗꯤ ꯄꯤꯔꯛꯀꯦ ꯅꯕꯨꯡꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯇꯧꯕꯅꯤꯗ ꯂꯣꯌꯨꯝꯕ ꯉꯥꯡꯕ ꯍꯧꯈ꯭ꯔꯕꯗꯤ ꯂꯦꯞꯄ ꯍꯩꯇꯕ ꯑꯍꯣꯡꯖꯥꯎꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏ ꯏꯇꯥꯎ ꯌꯥꯔꯦ ꯁꯣꯔ ꯍꯣꯜ ꯁꯤꯕ ꯇꯥꯔꯦ ꯑꯍꯣꯡꯖꯥꯎ ꯃꯃꯥꯏꯒꯥꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯥꯏꯖ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯂꯥꯏꯖꯅ ꯏꯕꯨꯡ ꯑꯍꯣꯡꯖꯥꯎ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯍꯤꯡ ꯂꯧꯇꯥꯡ ꯁꯪꯗ ꯂꯦꯛꯇꯨꯅ ꯉꯥ ꯐꯥꯕ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯤꯜꯂꯨꯕꯅꯤ ꯁꯨꯝ ꯍꯜꯂꯛꯄꯗ ꯊꯝꯕꯥꯜ ꯃꯌꯥꯝ ꯁꯥꯠꯄꯁꯤ ꯎꯕꯗ ꯁꯨꯝ ꯐꯖꯩ ꯍꯥꯏꯅ ꯍꯦꯛꯂꯝꯕꯅꯤ ꯊꯝꯕꯥꯜꯅ ꯏꯕꯨꯡ ꯑꯍꯣꯡꯖꯥꯎ ꯑꯩꯗꯤ ꯉꯥꯅꯨ ꯆꯥꯗꯦꯗ ꯉꯥꯅꯨ ꯆꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯗꯨꯏ ꯆꯥꯗꯤꯌꯦ ꯏꯕꯨꯡ ꯈꯣꯏ ꯑꯗꯨꯝ ꯐꯥꯕꯤꯔꯨꯔꯣ ꯉꯥꯗꯣ ꯅꯆꯜꯂꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯍꯣꯡꯖꯥꯎ ꯃꯀꯣꯛꯀꯥꯗꯨ ꯈꯣꯠꯇꯨꯅ ꯍꯥꯏ ꯅꯣꯏ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯑꯗꯣ ꯊꯝꯕꯥꯜ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯑꯍꯣꯡꯖꯥꯎ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯆꯠꯂꯣ ꯆꯠꯂꯣ ꯍꯣꯏ ꯇꯥ
ꯗꯥ ꯂꯣꯌꯨꯝꯕ ꯑꯩꯈꯣꯏ ꯆꯠꯂꯦ꯫ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯂꯣꯌꯨꯝꯕ ꯀꯧꯕꯤꯔꯛꯄꯗꯨꯗꯗꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ꯫ ꯍꯥ ꯍꯣꯏ ꯏꯆꯜ ꯁꯨꯝ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯥꯏꯖꯥ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕꯗ ꯑꯍꯣꯡꯖꯥꯎ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯣꯌꯨꯝꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯃꯥꯁꯨ ꯂꯥꯞꯅ ꯆꯠꯈ꯭ꯔꯤꯕꯤꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯑꯍꯣꯡꯖꯥꯎ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯅꯥꯅꯣ ꯃꯥꯅ ꯄꯥꯝꯃꯤꯁꯤꯅ? ꯊꯝꯕꯥꯜ ꯑꯣꯏꯔꯝꯃꯗꯤ ꯐꯔꯛ ꯇꯥꯅꯤꯍꯦ꯫ ꯃꯔꯨꯞꯀꯤ ꯃꯔꯤ ꯇꯠꯄ ꯁꯣꯏꯔꯣꯏ꯫ ꯍꯪꯕꯁꯨ ꯇꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯉꯥ ꯃꯌꯥꯝ ꯐꯥꯒꯦ ꯈꯟꯅ ꯂꯥꯛꯆꯕꯁꯤꯗ ꯋꯥꯈꯜ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ꯫ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯂꯥꯏꯁꯨ ꯑꯣꯏꯔꯝꯂꯗꯤ ꯐꯕ, ꯑꯗꯨ ꯅꯠꯇ꯭ꯔꯗꯅ ꯊꯝꯕꯥꯜ ꯑꯃ ꯑꯣꯏꯔꯝꯃꯗꯤ ꯑꯗꯣ ꯑꯣꯏꯗꯤ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯃꯥꯅ ꯊꯝꯕꯥꯜꯗ ꯏꯆꯜ ꯍꯥꯏꯌꯦꯕ, ꯃꯆꯜꯒꯨꯝꯅ ꯁꯣꯏ ꯈꯜꯂꯝꯅꯤꯗ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯍꯣꯡꯖꯥꯎ ꯂꯣꯌꯨꯝꯕꯗ ꯁꯠ ꯂꯥꯎꯏ꯫ ꯍꯩ ꯀꯔꯤꯅꯣꯅꯦ ꯁꯨꯝ ꯌꯦꯡꯂꯩ, ꯂꯥꯛꯑꯣꯀꯣ꯫ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯀꯣ, ꯅꯨꯄꯤ ꯐꯥꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯍꯣ ꯊꯦꯡꯈ꯭ꯔꯦ, ꯉꯥꯗꯣ ꯃꯤꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯅꯥ ꯐꯥꯈ꯭ꯔꯒꯦ? ꯍꯣꯏ ꯌꯥꯝ ꯐꯥꯅꯈ꯭ꯔꯦ, ꯇꯨ ꯊꯣꯝꯕꯋꯣ ꯊꯦꯝꯕꯨꯡꯋꯣ ꯊꯣꯛꯄꯋꯣ ꯂꯣꯏ ꯐꯥꯅꯈ꯭ꯔꯦ ꯇꯨ ꯑꯗ꯫ ꯀꯔꯝꯕ ꯊꯣꯝꯕꯅꯣ? ꯃꯃꯥꯡ ꯂꯩꯀꯥꯏꯒꯤꯔꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯔꯣ? ꯍꯣ ꯂꯣꯏ ꯁꯨꯔꯦ, ꯃꯃꯥꯡꯁꯨ ꯑꯋꯥꯡꯁꯨ ꯅꯣꯏ ꯂꯩꯀꯥꯏꯒꯤꯁꯨ꯫ ꯊꯣꯝꯕ ꯊꯣꯛꯄ ꯊꯦꯝꯕꯨꯡ ꯃꯌꯥꯝꯁꯤꯅꯅꯦ ꯀꯣꯛꯀ ꯉꯥꯎꯏ꯫ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯑꯁꯤꯒꯤ ꯃꯤꯡꯁꯤ ꯅꯠꯇ꯭ꯔꯗꯤ ꯊꯣꯟꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ ꯋꯥꯅꯤ꯫ ꯌꯥꯔꯦ ꯅꯪꯒꯤ ꯅꯃꯤꯡꯗꯨꯗꯤ ꯌꯥꯝ ꯐꯖꯕꯗꯧꯅ꯫ ꯍꯣ ꯑꯩ ꯊꯣꯞꯄ ꯊꯦꯝꯕꯨꯡ ꯊꯣꯝꯕ ꯀꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯍꯣꯡꯖꯥꯎ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯏꯕꯨꯡꯉꯣ꯫ ꯇꯧꯕꯨꯗꯤ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ, ꯃꯁꯤꯒꯤ ꯃꯤꯡ ꯑꯍꯨꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝ ꯀꯧꯅꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯐꯖꯕ ꯑꯃꯠꯇꯁꯨ ꯊꯣꯟꯕꯤꯗ꯭ꯔ ꯃꯥꯜꯂꯤ ꯃꯣꯏꯒꯤ ꯏꯃꯥ ꯄꯥꯕꯁꯤꯡꯗꯣ꯫ ꯑꯣ ꯈꯔ ꯂꯥꯏꯕ ꯆꯤꯟꯗ ꯊꯣꯛꯄ ꯃꯤꯌꯥꯝꯅ ꯀꯧꯅꯕ ꯑꯃ ꯍꯦꯛꯇ ꯀꯣꯛ ꯊꯣꯟꯖꯤꯟꯕ ꯑꯣꯏꯕ ꯖꯥꯠꯅꯤ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯃꯣꯏꯒꯤꯁꯦ꯫ ꯆꯨꯝꯃꯤ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯩꯅ ꯅꯍꯥꯟ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯛꯄꯁꯦ ꯀꯧꯕꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯣꯛꯄꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ, ꯑꯗꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯦꯝꯕꯨꯡ ꯀꯧꯕꯗ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯦꯝꯕꯨꯡꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ꯫ ꯑꯩ ꯀꯣꯛꯀ ꯉꯥꯎꯏꯗ ꯑꯁꯦꯡꯕ꯫ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ, ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯣꯝꯕ ꯀꯧꯕꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯝꯕꯅ ꯈꯨꯝꯂꯛꯏꯅꯤ ꯅꯍꯥꯟꯁꯨ꯫ ꯑꯣ ꯑꯗꯨꯅꯤ, ꯑꯗꯩꯗꯤ ꯏꯇꯥꯎ ꯅꯨꯄꯤꯒꯤꯁꯨ ꯋꯥꯠꯂꯤꯅꯤꯅꯦ, ꯅꯨꯄꯥꯗ ꯅꯠꯇꯦ ꯅꯨꯄꯤꯁꯨꯅꯤ꯫ ꯅꯨꯄꯤꯒꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯍꯣ ꯅꯨꯄꯤꯒꯤꯅ ꯊꯣꯏꯅꯨ꯫ ꯑꯁ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ, ꯊꯣꯏꯅꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ꯫ ꯑꯗꯨꯅꯤ ꯊꯣꯏꯅꯨ ꯌꯥꯝꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯨꯜꯁꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯉꯥ ꯀꯌꯥ ꯐꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯂꯦꯝꯕ ꯑꯃꯗꯤ ꯃꯥꯂꯦꯝꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯉꯥ ꯐꯥꯃꯤꯟꯅꯔꯤ꯫ ꯈꯟꯖꯕꯅꯤ ꯑꯍꯣꯡꯖꯥꯎ ꯃꯥꯅꯁꯨ ꯊꯝꯕꯥꯜꯕꯨ ꯊꯃꯣꯏꯗ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯁꯛꯇ ꯆꯨꯗ ꯆꯪꯈꯣꯟꯕꯤ ꯊꯃꯣꯏ ꯍꯨꯕꯤ ꯂꯩꯔꯥꯡ ꯑꯣꯏꯔꯨꯕꯅ ꯊꯝꯕꯥꯜ ꯃꯥꯕꯨ ꯈꯨꯜꯂꯗꯨ ꯂꯩꯕ ꯅꯍꯥ ꯄꯥꯈꯪ ꯈꯨꯗꯤꯡꯃꯛꯅ ꯈꯣꯏꯗꯥꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯇꯣꯝꯕ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯆꯪꯈꯣꯜꯂꯤ ꯈꯪꯕ ꯃꯔꯝꯅ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯖꯔꯝꯃꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯕꯨ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯀꯥꯡꯗꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯖꯕ ꯂꯥꯛꯄ ꯀꯌꯥꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥ ꯑꯃ ꯊꯦꯡꯅꯗ꯭ꯔꯕꯗ ꯏꯕꯣꯇꯣꯝꯕ ꯃꯆꯥ ꯊꯝꯕꯥꯜꯕꯨ ꯀꯅꯥꯃꯠꯇꯗ ꯊꯥꯖ ꯌꯣꯟꯖꯔꯝꯗꯦ꯫ ꯋꯥꯈꯜ ꯑꯁꯤ ꯂꯩꯕ ꯏꯕꯣꯇꯣꯝꯕ ꯃꯥꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯊꯔꯣꯏ ꯊꯣꯡꯕ ꯀꯨꯝꯄꯥꯛꯇꯨꯃ ꯃꯇꯣꯝꯇ ꯆꯥꯔꯤ꯫ ꯊꯔꯣꯏ ꯑꯗꯨ ꯑꯁꯨꯝ ꯆꯨꯞꯂꯝꯕꯗꯒꯤ ꯏꯕꯣꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯍꯩ ꯅꯨꯄꯤ, ꯃꯦꯝꯃ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯌꯦꯇꯨꯝꯗꯨ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯍꯩ꯫ ꯃꯦꯝꯃ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯌꯦꯇꯨꯝꯗꯨ ꯄꯨꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯣꯏ ꯃꯄꯥ ꯌꯦꯇꯨꯝ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯖꯔꯦ, ꯆꯥꯛ ꯆꯥꯔꯤꯉꯩꯗꯨꯗ ꯀꯔꯤꯃꯨꯛ ꯐꯣꯠꯀꯦ ꯍꯥꯏꯔꯤꯅꯣꯃꯤ? ꯃꯃꯥ ꯌꯦꯇꯨꯝꯗꯣ ꯐꯤ ꯐꯣꯠꯀꯦ ꯄꯣꯔꯛꯎ ꯍꯥꯏꯕ ꯅꯠꯇꯦ, ꯊꯔꯣꯏ ꯀꯣꯠꯅꯕꯅꯤ, ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯝꯕ ꯃꯦꯝꯃꯗꯒꯤ ꯌꯦꯇꯨꯝꯗꯨ ꯂꯧꯗꯨꯅ ꯊꯔꯣꯏ ꯑꯗꯨ ꯀꯣꯠꯇꯨꯅ ꯆꯥꯏ꯫ ꯃꯇꯧꯗꯨ ꯌꯦꯡꯂꯝꯂꯒ ꯃꯦꯝꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯃꯄꯥ ꯊꯔꯣꯏ ꯆꯥꯕꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯦꯇꯨꯝꯅꯒ ꯀꯣꯠꯂꯤ, ꯑꯁ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯤ, ꯌꯦꯇꯨꯝꯁꯤꯅ ꯀꯣꯠꯇ꯭ꯔꯕꯗꯤ ꯊꯔꯣꯏ ꯆꯨꯞꯄ ꯌꯥꯗꯕꯈꯩꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯣ ꯍꯥꯏꯔꯤꯔꯣ? ꯍꯥ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩ ꯊꯔꯣꯏ ꯆꯥꯒꯦ꯫ ꯅꯪ ꯊꯔꯣꯏ ꯃꯍꯤꯁꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏ꯫ ꯆꯥꯕꯤꯌꯨ ꯆꯥꯕꯤꯌꯨ, ꯉꯁꯥꯏꯅ ꯍꯧꯔꯛꯄꯗꯒꯤ ꯌꯦꯇꯨꯝꯗꯨꯅ ꯀꯣꯠꯂꯒ ꯆꯥꯔꯗꯤ ꯐꯗꯧꯕ ꯇꯧꯔꯤꯗꯣ꯫ ꯃꯣꯔꯣꯛꯅꯒ ꯁꯥꯕꯅꯦ ꯊꯔꯣꯏ ꯊꯣꯡꯕꯗꯣ, ꯃꯣꯏ ꯃꯄꯥꯒꯤ ꯆꯤꯟꯗꯨꯅꯒ ꯆꯥꯎꯕꯅꯦ, ꯑꯁ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯗꯣ꯫ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯣꯏ ꯆꯤꯟꯕꯥꯜꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯆꯥꯎꯔꯒ ꯂꯩꯕꯒ ꯊꯔꯣꯏ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯑꯃꯨꯛ ꯆꯨꯞꯁꯤꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯎꯇꯨꯞꯃꯨꯛ ꯆꯥꯎꯔꯦ ꯍꯥꯏꯕ, ꯆꯤꯟꯗꯣ ꯎꯇꯨꯞ ꯃꯥꯜꯂꯤ꯫ ꯆꯥꯎꯅꯤꯡ ꯆꯥꯎꯁꯠ, ꯃꯋꯥ ꯂꯧꯗꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯅ ꯐꯖꯈꯤꯁꯅꯤ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯗꯤ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯑꯩꯕꯨ ꯋꯥ ꯑꯃ ꯇꯥꯎꯊꯣꯛꯆꯒꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦ? ꯑꯇꯩ ꯅꯠꯇꯦꯗ ꯃꯣꯏ ꯃꯄꯥ, ꯅꯍꯥꯟ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯃꯤ ꯂꯥꯛꯑꯝꯃꯤꯗꯅ, ꯑꯗꯣ ꯀꯝꯗꯧꯕꯅꯣ? ꯋꯥꯔꯣꯜ ꯑꯃꯇ ꯃꯣꯏ ꯃꯄꯥꯗ ꯍꯪꯗ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯪꯖꯔꯤꯕꯅꯤ꯫
ꯑꯃꯨꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯕꯣꯊꯦꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕ ꯍꯥꯏꯗꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯃꯃꯥ. ꯀꯔꯤꯅꯣ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝ ꯁꯨꯅꯤꯡꯗꯦꯅꯦ. ꯃꯉꯣꯟꯗ ꯊꯥꯖꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯤꯇꯪ ꯂꯥꯏꯔꯔꯕ ꯇꯣꯃꯥꯜꯒꯤ ꯃꯆꯥ ꯅꯤꯡꯊꯦꯝꯗ ꯊꯥꯖꯕꯅ ꯐꯩ. ꯑꯁ ꯃꯣꯏ ꯃꯄꯥ ꯑꯗꯨꯝꯅ ꯁꯨꯝ ꯃꯤ ꯈꯨꯗꯤꯡ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯅ ꯈꯦꯇꯣꯛꯂꯕꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯌꯦ. ꯃꯁꯛ ꯑꯁꯦ ꯅꯍꯥ ꯑꯣꯏꯔꯤꯕꯒꯤ ꯐꯖꯕꯒꯤ ꯋꯥꯅꯤ. ꯆꯍꯤ ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯊꯤꯖꯤꯜꯂꯛꯂꯅꯤ ꯍꯥꯏꯕꯅꯤ. ꯍꯣꯏꯅꯦ ꯃꯃꯥ, ꯑꯩ ꯈꯪꯉꯤꯅꯦ. ꯑꯗꯣ ꯂꯤꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯏꯔꯁꯨ ꯆꯠꯅꯕ ꯅꯨꯄꯥ ꯑꯝꯗ ꯏꯆꯥꯁꯦ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯔꯤꯔꯣ? ꯑꯁ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯍꯩ ꯂꯩ ꯌꯣꯟꯕꯗꯧꯅ ꯌꯣꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯨꯝ ꯏꯅꯥꯈꯨꯟꯕ ꯊꯤꯗꯨꯅ ꯂꯩ ꯋꯥꯅꯤ. ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅ ꯊꯣꯛꯄ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯦ. ꯃꯃꯥ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯅꯨ ꯀꯣ. ꯁ꯭ꯋꯥꯏꯗ ꯆꯠꯂꯣ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ. ꯑꯩ ꯊꯔꯣꯏꯁꯦ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ. ꯁꯤꯜꯗ ꯆꯣꯞꯄ ꯅꯨꯄꯥꯁꯤꯗꯤ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ ꯍꯤꯁꯩꯇ. ꯆꯨꯞꯍꯧꯔꯣ ꯅꯪ ꯊꯔꯣꯏꯗꯣ ꯄꯦꯟꯅ. ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡꯅꯦ ꯅꯕꯨꯛ ꯌꯦꯛꯑꯣ ꯅꯪ. ꯆꯪꯈꯤ ꯃꯗꯨ ꯑꯁꯨꯝꯅ ꯁꯣꯜꯂꯝꯂꯒ ꯊꯔꯣꯏ ꯆꯨꯞꯂꯝꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯈ꯭ꯔꯕꯗ ꯃꯗꯣꯡ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯤꯁꯦ. ꯏꯆꯥ ꯅꯨꯄꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯍꯥ ꯑꯣꯏꯊꯣꯔꯛꯎ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯁꯨꯝ ꯊꯤꯖꯤꯜꯂꯛꯀꯅꯤ. ꯐꯖꯔꯤꯀꯥꯟꯁꯤꯗ ꯊꯥꯖ ꯌꯣꯟꯖꯍꯧꯕꯅ ꯆꯨꯝꯒꯅꯤ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯟꯗꯛ ꯍꯥꯏꯅꯕ ꯂꯥꯛꯄ ꯁꯦꯜ ꯄꯥꯏꯕ ꯀꯅꯥꯝꯇ ꯍꯦꯛꯇ ꯄꯤꯊꯣꯛꯈ꯭ꯔꯒꯦ. ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯕꯣꯇꯣꯝꯕ ꯊꯔꯣꯏꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯨꯞꯄꯤ. ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯍꯣꯡꯖꯥꯎ ꯑꯃꯗꯤ ꯃꯥꯂꯦꯝ ꯁꯤꯡ ꯆꯟꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯉꯥꯏꯔꯤ. ꯉꯥꯏꯅ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯏ. ꯑꯍꯣꯡꯖꯥꯎꯅ, ꯃꯥꯂꯦꯝ ꯅꯪꯗꯤ ꯅꯨꯄꯤꯁꯨ ꯆꯦꯜꯂꯦ. ꯑꯍꯟ ꯃꯁꯦꯅ ꯂꯨꯍꯣꯡꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯅꯤ ꯍꯥꯏꯔꯒꯦ? ꯏꯃꯨꯡ ꯑꯅꯤꯕꯨ ꯌꯥꯅꯔꯕ꯭ꯔꯣ? ꯅꯪꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯏꯅꯥꯎꯗꯣ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕꯅꯤꯍꯦ. ꯅꯪꯗꯤ ꯅꯨꯄꯤꯒ ꯆꯦꯟꯗꯅ ꯂꯨꯍꯣꯡꯈꯤꯗꯧꯔꯦ. ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤ ꯀꯥꯏꯅ ꯐꯣꯡꯕꯒ ꯉꯝꯗ꯭ꯔꯤ. ꯉꯥꯄ꯭ꯔꯨꯝ ꯃꯃꯩꯗ ꯈꯨꯖꯤꯟꯅ ꯁꯤꯛꯄ ꯍꯥꯏꯗꯣ ꯇꯥꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯁꯦ. ꯄꯥꯝꯕꯗꯤ ꯐꯖꯅ ꯄꯥꯝꯖꯔꯦꯍꯦ ꯑꯩꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯦ. ꯋꯥꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯈꯪꯂꯕ ꯃꯥꯂꯦꯝ ꯑꯍꯣꯡꯖꯥꯎꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯍꯪꯂꯛꯏ. ꯉꯥꯏꯈꯣꯁꯤ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ, ꯅꯪꯅ ꯄꯥꯝꯂꯤꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯏꯇꯥꯎꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯇꯥꯎ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯗꯅ. ꯅꯪꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯄꯛꯇ꯭ꯔꯦ. ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕ ꯑꯩꯉꯣꯟꯗꯕꯨ ꯋꯥꯒ ꯂꯣꯠꯂꯦꯕ ꯅꯪ. ꯋꯥ ꯂꯣꯠꯄ ꯅꯠꯇꯦꯕ ꯏꯇꯥꯎ. ꯑꯩꯅ ꯁꯨꯝ ꯏꯀꯥꯏ ꯇꯧꯕꯅꯤ. ꯃꯤꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟ ꯃꯆꯥꯅꯤ, ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔ ꯃꯆꯥ. ꯑꯗꯨ ꯏꯀꯥꯏ ꯇꯧꯕꯅꯦꯕ. ꯍꯣꯏ ꯌꯥꯔꯦ, ꯏꯀꯥꯏꯔꯣꯏ ꯑꯝꯇ. ꯀꯣꯛ ꯍꯥꯏꯔꯣꯁꯦ. ꯑꯗꯨꯕꯨꯔꯣ ꯏꯇꯥꯎ? ꯑꯁ ꯀꯣꯛ ꯍꯥꯏꯔꯣꯅꯦ. ꯅꯨꯄꯤꯗꯧꯅ ꯅꯈꯨꯠꯀꯥꯗꯣ ꯁꯨꯔꯨ ꯁꯨꯔꯨ ꯇꯥꯁꯤꯟꯅ ꯂꯩꯔꯅꯨ ꯅꯪꯕꯨ. ꯑꯇꯩ ꯅꯠꯇꯦꯗ, ꯑꯃ ꯊꯝꯕꯥꯜꯅꯤꯗ. ꯊꯝꯕꯥꯜ ꯍꯥꯏꯗꯤ ꯁꯤꯜꯗ ꯆꯣꯞꯄ ꯏꯕꯣꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯇꯞꯅꯥꯏ ꯐꯖꯕꯤꯗꯣ. ꯍꯣꯏ ꯃꯥꯅꯤ. ꯂꯣꯏꯔꯦ, ꯌꯥꯝ ꯐꯪꯉꯅꯤ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯅꯪ. ꯀꯩꯅꯣ ꯍꯥꯏꯁꯤꯗꯣ? ꯑꯣ, ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯣ ꯁꯦꯜ ꯄꯥꯏꯕ ꯃꯌꯥ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖ ꯌꯣꯟꯖꯔꯣꯏ ꯍꯥꯏꯕꯅꯤ. ꯑꯣꯏꯔꯣꯏ. ꯊꯝꯕꯥꯜꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯅꯨ ꯏꯇꯥꯎ. ꯑꯁ ꯏꯇꯥꯎ, ꯃꯄꯥꯅ ꯌꯥꯗ꯭ꯔꯁꯨ ꯊꯝꯕꯥꯜꯅ ꯌꯥꯔꯗꯤ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ, ꯍꯥꯏꯔꯤꯕ ꯊꯝꯕꯥꯜ ꯃꯥꯁꯨꯅꯦ ꯃꯄꯥꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯕꯅꯤ. ꯑꯩ ꯃꯣꯏꯒꯤ ꯁꯪꯒꯣꯏ ꯁꯥꯕꯗꯣ ꯃꯇꯝ ꯈꯔ ꯌꯥꯎꯔꯝꯃꯤꯗꯅ, ꯑꯗꯨꯗ ꯂꯣꯏ ꯈꯪꯂꯕꯅꯤ. ꯀꯥꯟꯅꯗꯦ ꯏꯇꯥꯎ, ꯅꯪ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜꯗꯣ ꯑꯣꯏꯔꯣꯏꯀꯣ, ꯈꯜꯂꯨꯅꯨꯀꯣ. ꯑꯁꯨꯝ ꯉꯥꯡꯅꯔꯤꯉꯩ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯇꯥꯎ ꯑꯅꯤꯅ ꯊꯝꯕꯥꯜ ꯄꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯗ ꯎꯃꯨꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯋꯥꯔꯤꯗꯨ ꯂꯣꯟꯅ ꯃꯥꯁꯨ ꯇꯥꯔꯝꯃꯤ. ꯑꯍꯣꯡꯖꯥꯎꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯥꯂꯦꯝ, ꯑꯩꯗꯤ ꯊꯝꯕꯥꯜꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯊꯝꯕꯥꯜ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇꯁꯨ ꯌꯥꯎꯗꯦ. ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯨꯔꯥꯏ ꯏꯕꯣꯇꯣꯝꯕꯅ ꯈꯪꯕꯤꯔꯕꯗꯤ ꯊꯝꯕꯥꯜꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯏꯀꯣ ꯏꯇꯥꯎ. ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯂꯣꯌꯨꯝꯕ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ. ꯑꯣ, ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯁꯥꯠꯆꯔꯤꯕ ꯊꯝꯕꯥꯜ, ꯅꯪꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯝ ꯑꯣꯏꯔꯝꯂꯕꯀꯣ. ꯏꯇꯥꯎꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯅ ꯀꯔꯝ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯜꯂꯨꯈꯤꯒꯅꯤ? ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯕꯨ ꯑꯩꯅ ꯈꯟꯖꯔꯛꯄꯁꯦ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯎꯔꯗ꯭ꯔꯥ? ꯊꯝꯕꯥꯜ, ꯑꯩꯒꯤ ꯊꯝꯕꯥꯜ, ꯃꯍꯥꯛ ꯃꯤꯒꯤ ꯑꯣꯏꯔꯝꯂꯕꯀꯣ. ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯊꯃꯣꯏ ꯁꯣꯟꯊꯔꯤꯉꯩ ꯃꯥꯂꯦꯝꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏ. ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ, ꯌꯥꯔꯦ ꯇꯣꯛꯑꯁꯦ. ꯋꯥꯈꯜ ꯋꯥꯅꯕꯅꯤ. ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ. ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯌꯦꯡꯉꯨ. ꯐꯔꯦꯁꯦ, ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ. ꯃꯥꯒꯤ ꯂꯣꯌꯨꯝꯕ ꯍꯥꯏꯕ ꯀꯧꯇꯥ ꯑꯍꯥꯡꯕꯗꯨꯁꯨ ꯂꯥꯛꯇꯦ ꯑꯋꯣꯏꯕ. ꯊꯦꯡꯉꯤꯃꯤ ꯇꯧꯔꯤꯁꯦ. ꯅꯪꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯗꯨꯃꯁꯨ. ꯃꯥꯁꯨ
नुपी अमता कोइददाइने ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯂꯣꯌꯨꯝꯕ ꯃꯩꯊꯣꯡ ꯁꯦꯝꯖꯤꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯡꯅ ꯂꯥꯛꯄꯒꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯍꯣꯡꯖꯥꯎ ꯑꯂꯦꯝ ꯑꯩ ꯂꯥꯛꯑꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯇꯥꯎ ꯅꯣꯏꯅꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯃꯥꯅ ꯆꯥꯛ ꯆꯥꯈ꯭ꯔꯣ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯈꯔ ꯈꯖꯤꯛ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯃꯥꯂꯦꯝꯅ ꯍꯣꯏ ꯁꯥꯎꯗꯦ ꯂꯥꯛꯑꯣꯁꯦ ꯆꯠꯅꯕ ꯇꯧꯁꯤ ꯆꯠꯀꯗꯧꯔꯤꯕ ꯎꯃꯪꯁꯦ ꯂꯥꯞꯄꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯊꯦꯡꯈꯤꯅꯕꯅꯤ ꯆꯠꯁꯤ ꯍꯣꯏ ꯏꯇꯥꯎ ꯃꯥꯂꯦꯝ ꯆꯠꯂꯁꯤ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ ꯂꯥꯛꯑꯣꯗꯨꯅ ꯆꯠꯂꯁꯦ ꯑꯍꯣꯡꯖꯥꯎ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨ ꯂꯩꯔꯝꯕꯗꯨ ꯂꯣꯌꯨꯝꯕꯅ ꯀꯧꯔꯛꯄꯗꯨꯗ ꯁꯠ ꯈꯨꯝꯃꯤ꯫ ꯍꯣꯏ ꯆꯠꯂꯁꯤ ꯑꯍꯣꯡꯖꯥꯎ ꯋꯥ ꯂꯥꯡꯒ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯇꯨꯃꯤꯟ ꯆꯠꯄꯗꯨꯗ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ ꯌꯥꯔꯦ ꯃꯁꯥ ꯈꯪꯗ ꯀꯣꯏꯕ ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯑꯗꯨ ꯌꯥꯝ ꯋꯥꯈꯜ ꯋꯥꯒꯗꯕ ꯅꯠꯇꯦꯀꯣ ꯅꯨꯄꯥ ꯃꯥꯅ ꯇꯧꯔꯅꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯍꯣꯡꯖꯥꯎ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯏꯇꯥꯎ ꯅꯪ ꯁꯤꯃ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯍꯣꯔꯦꯟ ꯎꯆꯥꯟꯗꯨ ꯌꯥꯜꯂꯒ ꯀꯔꯝꯅ ꯄꯨꯔꯛꯁꯤꯒꯦꯅ ꯁꯨꯝ ꯈꯟꯕꯅꯤꯗ ꯋꯥꯔꯤ ꯈꯪꯂꯕ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯁꯨꯝ ꯇꯨꯃꯤꯟ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯊꯝꯕꯥꯜ ꯃꯇꯥꯎ ꯑꯍꯣꯡꯖꯥꯎꯅ ꯈꯣꯏꯗꯥꯏ ꯈꯪꯂꯛꯂꯕꯗ ꯃꯇꯥꯎꯒꯤ ꯊꯥꯖꯕ ꯃꯥꯡꯈꯤꯅꯤ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯂꯣꯠꯁꯤꯜꯂꯒꯦ ꯈꯟꯈꯤ꯫ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯂꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯕ ꯃꯔꯝꯅ ꯅꯣꯡꯃꯗꯤ ꯂꯣꯌꯨꯝꯕ ꯃꯗꯣꯝ ꯇꯨꯃꯤꯟ ꯑꯁꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯥꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯥꯎ ꯂꯦꯝꯕ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯅꯇꯣꯝꯇꯒ ꯐꯝꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯝꯃꯤꯁꯤꯅ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯉꯥꯎꯔꯕ ꯅꯪꯕꯣ ꯂꯣꯌꯨꯝꯕ ꯃꯁꯥꯗꯨ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯩ꯫ ꯏꯇꯥꯎ ꯂꯦꯝꯕ ꯋꯥꯈꯜ ꯑꯁꯦ ꯄꯣꯊꯥꯐꯝ ꯁꯨꯝ ꯊꯤꯔꯛꯄꯅꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯅꯪꯅ ꯋꯥꯔꯤꯗꯣ ꯀꯩꯅꯣ ꯈꯨꯝꯃꯨꯗꯅ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯅꯇꯥꯎ ꯑꯩꯉꯣꯟꯗ ꯋꯥꯒ ꯂꯣꯠꯂꯤꯔꯕ ꯅꯪꯒꯤꯁꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯇꯥꯎ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯁꯦ ꯍꯧꯗꯣꯛꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯒꯦ ꯑꯗꯨꯅꯤ ꯇꯥꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯍꯥꯏꯔꯣ ꯏꯇꯥꯎ ꯂꯦꯝꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯊꯃꯣꯏꯅꯨꯡꯗ ꯀꯅꯥ ꯈꯪꯍꯟꯗ ꯂꯥꯠꯆꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯊꯝꯕꯥꯜꯕꯨꯅꯤ ꯑꯗꯣ ꯊꯝꯕꯥꯜꯗꯤ ꯑꯩꯅ ꯈꯟꯖꯕ ꯈꯛꯇ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯣ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎꯅ ꯈꯣꯏꯗꯥꯖꯕꯤ ꯃꯥꯅ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯈꯟꯖꯕ ꯑꯣꯏꯔꯝꯂꯦ ꯏꯇꯥꯎꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯇꯠꯇ꯭ꯔꯤꯉꯩ ꯋꯥꯔꯤꯁꯦ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯒꯤ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯀꯦ ꯍꯥꯏꯗꯅ ꯑꯩ ꯏꯁꯥꯅ ꯂꯦꯞꯄꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯂꯦꯝꯕ ꯀꯥꯎꯒꯦ ꯈꯜꯂꯒ ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄꯗꯤ ꯑꯣꯏꯊꯣꯛꯄ꯭ꯔꯅꯦ ꯑꯗꯨꯅ ꯋꯥꯈꯜꯁꯤ ꯋꯥꯔꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯍꯣꯡꯖꯥꯎ ꯃꯥꯁꯨ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯀꯩꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯎ ꯑꯅꯤ ꯂꯩꯔꯤꯕꯗꯨ ꯎꯔꯨꯕꯗ ꯃꯥꯁꯨ ꯑꯁꯨꯝ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯇꯥꯎꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯂꯣꯌꯨꯝꯕ ꯅꯪꯅ ꯅꯨꯡꯁꯤꯔꯤꯁꯦ ꯊꯝꯕꯥꯜꯅꯤꯀꯣ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎ ꯂꯦꯝꯕ ꯊꯝꯕꯥꯜ ꯃꯥꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯂꯨꯅ ꯂꯥꯠꯆꯔꯛꯄꯅꯤ ꯅꯨꯡꯁꯤ ꯑꯩ ꯊꯝꯕꯥꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯏꯇꯥꯎ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯍꯣꯡꯖꯥꯎ ꯋꯥ ꯉꯥꯡꯒꯦ ꯃꯁꯤ ꯂꯦꯡꯂꯨꯕ ꯃꯌꯥ ꯎꯝꯁꯤꯟꯈꯤꯗꯨꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯍꯟꯈꯤ꯫ ꯂꯝꯕꯤ ꯆꯠꯅ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝ ꯈꯜꯂꯤ ꯏꯇꯥꯎ ꯂꯣꯌꯨꯝꯕꯅ ꯊꯝꯕꯥꯜ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯀꯣ ꯐꯔꯦ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯨꯡꯖꯔꯁꯅꯨ ꯑꯩꯗꯤ ꯂꯥꯏꯁꯨ ꯂꯥꯏꯔꯕꯅꯤꯅ ꯀꯅꯥꯅ ꯄꯥꯝꯕꯤꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯂꯝꯂꯕꯗꯤ ꯏꯇꯥꯎ ꯂꯣꯌꯨꯝꯕꯒ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯇꯠꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯕ ꯐꯩ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒꯦ꯫ ꯄꯥꯎ ꯑꯃꯗꯤ ꯐꯥꯎꯗꯅ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯁꯣꯝꯅ ꯀꯝꯗꯧꯔꯤ ꯃꯄꯥ ꯏꯕꯨꯡꯉꯣꯏ ꯄꯣꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥ ꯑꯃꯗ ꯊꯥꯖ ꯌꯣꯟꯖꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯕꯦꯝꯃ ꯊꯝꯕꯥꯜ ꯌꯦꯡꯉꯣꯏ ꯅꯪꯕꯨꯅꯦ ꯄꯥꯕꯅ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯒꯤ ꯏꯇꯥꯎ ꯀꯨꯜꯂꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯗ ꯊꯥꯖꯈ꯭ꯔꯕꯅꯤꯀꯣ ꯑꯀꯨꯞꯄ ꯋꯥꯗꯨꯅ ꯅꯃꯥꯒ ꯍꯦꯛ ꯁꯥꯟꯅꯔꯣ꯫ ꯍꯣꯏ ꯄꯥꯕ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯇꯣꯝꯕ ꯊꯣꯛꯈꯤ꯫ ꯃꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯄꯥꯕꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯌꯥꯔꯕ꯭ꯔꯣ ꯌꯦꯡꯉꯣꯏ ꯏꯁꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯃꯥꯗ꯫ ꯏꯃꯥ ꯄꯥꯕ ꯏꯃꯥꯅ ꯅꯆꯥꯒꯤ ꯐꯩ ꯈꯟꯕꯤꯕꯗꯣ ꯑꯗꯨꯗ ꯅꯆꯥꯁꯨ ꯇꯨꯛ ꯌꯥꯖꯔꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦꯗ ꯏꯃꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩ ꯋꯥꯁꯤ ꯅꯣꯏ ꯄꯥꯕꯗ ꯌꯥꯔꯦ ꯍꯥꯏꯔꯨꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ
ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯈꯥꯕꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯦꯞꯅꯔꯝꯃꯤ꯫ ꯄꯨꯛꯐꯕ ꯁꯥꯠꯇꯨꯅ ꯅꯨꯄꯤ ꯃꯁꯥ ꯈꯪꯗ ꯃꯃꯤꯗ ꯈꯧꯁꯥꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ, ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ, ꯂꯥꯡꯐꯩ ꯆꯠꯅꯕ ꯇꯧꯁꯤ ꯏꯇꯥꯎ꯫ ꯍꯣꯏꯅꯤ ꯏꯇꯥꯎ, ꯑꯩꯁꯨ ꯋꯥꯐꯝ ꯊꯧꯗꯣꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤ, ꯑꯗꯣ ꯂꯥꯡꯐꯩꯁꯤ ꯆꯠꯂꯗꯤ ꯀꯅꯥ ꯀꯅꯥ ꯆꯠꯅꯤ? ꯂꯣꯌꯨꯝꯕꯅ ꯏꯇꯥꯎ ꯂꯦꯝꯕꯒ ꯑꯩꯈꯣꯏ ꯑꯃ ꯆꯠꯂ ꯂꯣꯏꯔꯁꯦ꯫ ꯏꯇꯥꯎ ꯃꯥꯂꯦꯝꯗꯤ ꯂꯨꯍꯣꯡꯗꯧꯔꯕꯅꯤꯅ ꯆꯠꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯐꯔꯦꯅꯤ ꯏꯇꯥꯎ, ꯑꯗꯨꯗꯤ ꯆꯠꯂꯁꯦ꯫ ꯏꯇꯥꯎ ꯂꯦꯝꯕ ꯈꯣꯏꯗ ꯆꯠꯂꯒ ꯋꯥꯁꯦ ꯍꯥꯟꯅ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯍꯣꯏ, ꯇꯥꯟꯅꯔꯨꯁꯤ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯑꯍꯣꯡꯖꯥꯎ ꯂꯦꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯇꯥꯎ ꯂꯦꯝꯕ, ꯏꯇꯥꯎ ꯂꯦꯝꯕ꯫ ꯍꯥꯎ, ꯇꯥꯔꯦ ꯇꯥꯔꯦ꯫ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ, ꯏꯇꯥꯎ ꯂꯣꯌꯨꯝꯕ, ꯀꯩ ꯂꯩꯔꯒꯦ? ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯏꯕꯣ? ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯐꯝꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤ ꯍꯥꯏꯗꯅ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ ꯈꯣꯏꯅꯤ ꯅꯣꯏꯗ ꯂꯥꯛꯏꯅꯤ꯫ ꯀꯩ ꯋꯥꯅꯣ? ꯇꯥꯟꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ ꯂꯦꯝꯕ, ꯁꯨꯝꯗꯧꯕꯅꯤ, ꯈꯨꯜ ꯑꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯊꯕꯛ ꯉꯥꯏꯕꯁꯤꯅꯗꯤ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ ꯈꯣꯏꯅꯤ ꯂꯥꯡꯐꯩ ꯆꯠꯁꯤ ꯈꯟꯅꯔꯤꯕ, ꯑꯗꯨꯗ ꯏꯇꯥꯎꯁꯨ ꯆꯠꯁꯤ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯇꯥꯟꯖꯥ ꯆꯥꯔꯦ, ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥꯃ ꯆꯥꯎꯊꯣꯏꯒ ꯂꯥꯡꯐꯩ ꯆꯠꯁꯤ ꯍꯥꯏꯅꯔꯝꯂꯤꯕꯅꯤ, ꯃꯗꯨꯗ ꯍꯦꯛꯇ ꯄꯨꯟꯅ ꯆꯠꯂꯁꯤ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ ꯃꯥꯂꯦꯝꯁꯨ ꯍꯧꯕꯤꯁꯤꯗꯅ꯫ ꯏꯇꯥꯎ, ꯃꯥꯗꯤ ꯂꯨꯍꯣꯡꯗꯧꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯅ ꯍꯥꯏꯔꯒꯨꯝꯁꯤꯗ ꯏꯇꯥꯎ, ꯃꯇꯨꯡꯗ ꯑꯣꯏꯅ ꯍꯧꯔꯁꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯂꯥꯛꯂꯤꯕ ꯆꯌꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯀꯗꯧꯕꯅꯤ, ꯑꯗꯨꯒ ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯩꯔꯛꯀꯅꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯡꯐꯩ ꯆꯠꯅꯕ ꯁꯦꯝ ꯁꯥꯎꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯑꯍꯣꯡꯖꯥꯎ ꯂꯦꯝꯕꯒ ꯄꯨꯟꯅ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯤꯔꯝꯗ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠꯇꯨ ꯊꯝꯕꯥꯜꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯍꯧꯗꯦ ꯍꯥꯏꯗꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯃꯥꯂꯦꯝꯒꯤ ꯌꯨꯝꯗ ꯂꯥꯛꯂꯔꯦ꯫ ꯃꯥꯂꯦꯝꯁꯨ ꯃꯇꯥꯎ ꯑꯍꯨꯝꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ, ꯏꯇꯥꯎ, ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒ ꯑꯝꯇ ꯌꯥꯎꯕꯤꯗꯕꯅꯦꯕ, ꯅꯣꯏꯒꯤꯗꯁꯨ ꯌꯥꯎꯔꯣꯏꯀꯣ? ꯂꯦꯝꯕꯅ, ꯑꯁ ꯏꯇꯥꯎ ꯃꯥꯂꯦꯝ, ꯇꯥꯅꯤꯡꯗꯦ, ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯨꯕꯅꯤ, ꯌꯨ ꯊꯛꯄ ꯆꯠꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣই, ꯌꯥꯔꯦ ꯅꯆꯥꯒꯤ ꯆꯧꯝꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ꯫ ꯃꯥꯂꯦꯝꯅ, ꯍꯣꯏꯗ ꯍꯣꯏꯗ, ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕꯤꯗ꯭ꯔꯁꯨ ꯅꯣꯏꯒꯤꯗꯤ ꯅꯇꯥꯎ ꯍꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯗꯣ ꯅꯣꯏꯕꯨ ꯅꯨꯄꯤꯒ ꯂꯩꯖꯔꯕ꯭ꯔꯣ? ꯁꯤ ꯍꯥꯟꯅ ꯑꯝꯇ ꯈꯨꯝꯈꯣꯠꯅꯦ꯫ ꯂꯦꯝꯕꯅ, ꯑꯣ ꯂꯩꯖꯔꯦ ꯂꯩꯖꯔꯦ, ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯂꯩꯖꯔꯦ, ꯑꯗꯣ ꯑꯅꯤꯁꯤꯒꯤꯗꯤ ꯈꯪꯗꯦ꯫ ꯑꯍꯣꯡꯖꯥꯎꯅ, ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤꯗꯣ ꯏꯇꯥꯎ ꯂꯦꯝꯕꯗ ꯀꯠꯊꯣꯛꯆꯔꯦ, ꯑꯗꯨꯒ ꯃꯥꯏ ꯊꯝꯕꯥꯜ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ, ꯀꯩꯅꯣ ꯏꯇꯥꯎ ꯑꯍꯣꯡꯖꯥꯎ, ꯑꯩꯅ ꯊꯝꯕꯥꯜꯗꯣ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯅꯉꯣꯟꯗ ꯀꯠꯊꯣꯛꯂꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯅꯨꯗ ꯏꯇꯥꯎ꯫ ꯍꯥꯏꯅꯔꯤꯕ ꯑꯅꯤꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕ ꯂꯦꯝꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏ, ꯍꯣ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯀꯠꯊꯣꯛꯅꯕ, ꯑꯗꯨꯒ ꯄꯣꯠꯂꯣꯏꯗ ꯊꯝꯕꯥꯜꯅ ꯈꯥꯕ ꯍꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨꯅ ꯐꯪꯈꯤꯕ, ꯁꯤꯅꯤ ꯋꯥꯔꯤꯕꯨ꯫ ꯑꯍꯣꯡꯖꯥꯎꯅ, ꯍꯥ, ꯑꯗꯨꯗꯤ ꯀꯠꯊꯣꯛꯄ ꯃꯣꯠꯅꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯂꯣꯌꯨꯝꯕꯅ, ꯑꯁ ꯑꯍꯣꯡꯖꯥꯎ, ꯅꯪꯅ ꯊꯝꯕꯥꯜꯗꯣ ꯂꯦꯝꯅ ꯍꯦꯛ ꯊꯝꯆꯦꯠ ꯑꯣꯜꯍꯜꯂꯤꯗꯀꯣ꯫ ꯑꯁ ꯌꯥꯔꯦ ꯀꯩꯁꯨ, ꯑꯩ ꯊꯝꯕꯥꯜꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ, ꯃꯤ ꯑꯩꯗꯤ ꯂꯥꯡꯐꯩ ꯆꯠꯄ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯄꯦꯝꯆꯥꯒ ꯃꯤꯁꯤ ꯈꯟꯅꯔꯛꯏ꯫ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯉꯥꯟꯊꯣꯏꯒ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯅꯔꯦ, ꯊꯝꯕꯥꯜꯒꯤ ꯋꯥꯈꯜꯒ ꯈꯜꯂꯨꯗ꯭ꯔꯦꯗ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯏꯇꯥꯎ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯅꯦ ꯍꯥ? ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ, ꯀꯠꯊꯣꯛꯄ ꯃꯣꯠꯅꯔꯕ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ꯫